Kurumzari, SKTV News po yengbiri pa pumdamak po, LUCHINGBI na taram nokchari, ahanbada maroy bapaw. Pandemic amadi Manipur gi irang asina street asi edu academic career da chawna amanga tathokali haina kokomi gi convener kurai zama thobuna phongdokre. Jenims internship tawriba mahiroi singi stipend chahi tara hina revise tawduna lakpa bu yaning na ba phongdoktuna Jenims ki mahiroi singna wakat bifam chathatre. Masong Sagnairaba politician Chandrapuram Ponisami Radhakrishnan bu Vice Presidential Election lising ani kunga mga gidamag National Democratic Alliance NDA gi candidate oina nominate tawkre. Hausi pau sandong na pijari. Pandemic amadi Manipur gi irang asina maramna idu academic career da chawna amanga tathokali haina kokomigi convener kurizm athobana phongdokre. Ngasi Manipur Innovative Youth Organization Delhi Mayonna ngarang pangthokiba first state level written quiz competition na makok matang taraba mahiroi singda mana matumyan thokpaki thoramda Babuprada leiba Seva Manipur Hall da pangthokre. From pandemic to panic, the dual trauma of COVID-19 and ethnic conflict on Manipur youth saiva hiramda akang ahai yauna khananai nabigi thoram aduda Seva Manipur gi CEO Dr. K.H. Chinglen kokomigi convener kurizm athoba KSA gi President Sukham Bidyananda amadi Mayon gi President Y Gunchen bana chingbana singba maru iba miyoi sing saru yaki Thorong amari leinana kurizm athobana makhatara duna ngasi thengnari basi academic crisis ni irang asina khwaidigi chaithing piri basi nongmagi su nomduna hingliwa middle class family dani malem ki chaukat khongthang da technology chaukalapagi matungina Kangningba hainingba kaya laina fanglaba matamni maram aduna malemgi mafam ataigi chaukat khongthang da matau karamna khongthangjin bage haiba khangminaba changi haina phongdoki Tamudriba like say it's not just to get employed me mana thabak piraga I thabak toroga leina na banate adugi wang do wakan khan bangam na bagi tohonjani aduga koi lakaduriba future sidis da koi challenges am lay high challenges mayam sa masi economy de loi depend tawbani ina yam khunba leba amadagi kanamta leba thado chening de live leba te leba to hundu maga mi maram da sen tan do chen dine this is natural phenomena almai do koi leba sida koi na koi opportunities mayam amuk leira ba tolo tabe ba paisa tanbe ba adu men environment am lag taragadi kanamta manipur dagi to khaina tar chalage ji kanam hairo wa ana adugi positive note to da koni yenga kanda lamdam ma sida koi investment gi avenue ma ato company me am la invest to na bagi avenue ma sem da Manipur dagi laaga mapalam da laik tamiba satra singsida hogiba sahi ahum mari sida competition gi spirit amakhat iwar walak pagi mami matarakpa masida sunatana mapalam gi top state ke satra singa thengnarakpam matamda kitang awaba ma mayuk na bagi mami se ta basuna maram moira kanda si competition gi spirit amakhat hegat hanan bagi damakta hoina competition sinjabani sinjari bagi maram di Manipur gi irang lesson gi bisna maram moira kansida Manipur gi naha amadi satra sida piriba mental trauma anxiety na chingba issue mayam ama thoiba thodok sing masida awareness amakhat pina na bagi damakta tongan ba department dagi rims dagi doctor sing academician sing akoy na kauzaraga hariba seminar si akoy nang sisinjaban Jawaharlal Nehru Institute of Medical Sciences Jenims da internship tawriba mahiroi sing stipend chahi tara hena revise tawdana lakpa bu yaning na ba phongdoktuna ngasi wakat mifam chathakre Jenims Ladies Hostel number 1 gi mamangda chathakiba wakat mifam aduda phangpham tokpa stipend gi senpham phangalo hauziki matanga chunava stipend pigetabani haiba warol sing thaba play card ching siyanaki Jenims Student Union JSU na sintuna changshin ki ba khongjang aduga mari leinana union asigi president Laishram Lenin na hai kumja lising ani tara manga da lep ki ba senpham dagi intern gi stipend chahi tara hena revise tawdana thamle matam gi awon bagi matungina pochai gi mamal nongma gi hengalakle adu piri ba stipend gi senpham asida di ahong malaite maramaduna mari leina ba authority da amasung Jenims ki authority da yariba makai formality da stipend gi senpham revise tawina ba kayar khana wakat lurabasu tabi dabati ki khongjang changsilakpani haike makna makhatara duna mahiroi singi wakat asi tabi duna athuba matamda mari leinaba singna thabak oina paikhalaktrabadi makhatana akan ba khongjang sing changsilagani haike Protesi sangjan baje koi sangjan ringi mangoi na haitare koi che chang mayam formality jingak na ba che chang mayam thadana kotana koi mayam ma tawjakre koi samak yaudana secretary ta chain dana kotana tawjaki ba kya ma lere tawdu bu singna
नुमित्से सुम हाइबदि अखोइगिदि टाइम लिमिट से लेरक्तबजे हाइबदि मतमदि सुम सांगदोकपिरक्पा हाइतारेने अखोइगी प्रॉब्लम से इग्नोर तौबिरक्पा हाइतारे इग्नोर तौबिरक्पदे अखोइजे करी तौसिगेने सुम खनारक्पदा प्रोटेस्ट सि तौरसि हाइना खोंजंगसे मयाम सात्र मयाम पुल्लगा लेपखिबनेबा अदुना चंगजनबिबा खोंचनासे अखोइ गवर्नमेंट साइड तगी नत्रगा मरी लेनेबो अथॉरिटी तगी हेक मोइदगी रेस्पॉन्स अमा लाक्तिबो अखोइ दुम चंगजनजगरेनि हाइतारे Saknairaba politician Chandrapuram Ponusami Radhakrishnan Vice Presidential Election listing ani kun ngamanga kitamak National Democratic Alliance NDA gi candidate oina nominate tawkhrei Masagi chahi humfunipan suraba Maharashtra masung Jharkhand gi governor oiramba CP Radhakrishnan bu handak pangthokadoriba Vice President gi election asi kitamak ngarang pangthokiba Bharatiya Janata Party BJP gi parliamentary board mifamna NDA gi candidate oina nominate tawkhibani CP Radhakrishnan RSS ki member oirambata natana kumza lising amaga chamapan humudra marida Bharatiya Janasangha gi state executive members oiram ki Jharkhand gi governor oina kumza lising ani kulhumdoi gi February dagina lising ani kunga mari gi July fawba thabak pudringai mangoina na lising ani ga mari dagi lising ani ga taret fawba BJP Tamil Nadu gi state president gi thawai supuram ki mahaki political career si mathakta table tennis cricket amasung volleyball da thawai yauna sanarakpa misaga masuni Vice President gi election September 8 da pangthokani election asi gi damak nomination file tawbagi aroiba matamna August 18 ni Jagdip Dhankar na masagi hakchangi fibam ga mari leinana July 18 da Vice President fam dagi pothaki bidigi fam masi hangduna leirakibani Chahi nauribi nupi macha amagi ikai khumnaba manghankibagi thodokta convict taraba masagi chahi 95 surba miyoi ama court na fine galoina na chahi kun awaba thabak sunanaba cherak pikhrei kumza lising ani ga tara tarukta thokkiba thodok amaga mari leinana women police station thobal na lokhatkhiba FIR number 10526 gi matung ina lamphil pata leiwa fast track special court number 2 Manipur da chatharakiba special trial POCSO case ki hearing da tha asigi hokiba tang taraga mathoi da court asigi just Waikhom Tonen Maitaina chahi 95 suraba Oinam Rovin Chandra apokpa leikhiraba Oinam Chandra Mohan Waikhom Police Station a konba tokpaching mayai laikai digi miyoi asi IPC under section Chambri 18 amasung POCSO 1,212 gi section 3 gi matung ina thodok adu da mara leire haina lauthokibani Madugi matung ina ngasi court asida chathakiba sentence hearing da miyoi asida pikidaba chairak adu just Waikhom Tonen Maitaina lauthokibani Court na sentence hearing da pikiwa order ki matungina IPC ki under section Chambri ga 18 gi makhada lupa lising amaga fine loina na chahi ani jail la leiwa amasung POCSO 1,212 ga 12 gi under section 3 subsection ani gi makhada lupa lising 10 gi fine ga loina na chahi kun jail da awaba thabak sunana bagi cherak pikibani Amarom da fine gi senfam singasi ngasi dagi paraga chahi amagi manung da victim da pigadabani masigi mathakta victim compensation fund natraga chunaba topa scheme dagi state laingak na lupa lakh mari gi senfam su victim da order copy asi fangba numitagi paraga numit kontrani gi manung da pigadabani haidi Assam Public Service Commission APSC na loduna handak ta pangthokiba Agricultural Development Officer ADO examination listing ani kunga mangagi question da Manipur gi irang asida khulai paiba arambai tengol amasung Maitai lipuna miyoibagi hak kongaw na bagi thabak chathai haina yawrakpada APSC na sengdoraknaba Maitai Heritage Society MICS na takshin kre MICS na ngasi thadorakiba warolda August 10 da pangthokiba exam aduda Maitai furupu lan uhanba yaba aronba agenda leiba manba question ama yawrakhi Maramaduna evaluation process ta yaudanaba question adu chana haloidabani hairi MICS na makhata na fongdorakibada asigumba question amasung madugi answer aduda Manipur gi irang asida Kuki Chin Militant amasung Kuki Jo Civil Society Organization singna lawkiba thodang sing uthokte Kuki Chin Militants amasung Kuki Jo Civil Society Organization singi matangda matik chaba data sing leirabasu public service exam amada furup amabu atamna na meeting thamduna question hangba haibasi MICS na hakchina lawi Maramaduna Assam Public Service Commission Hiramasi matang the Marik Jumna Sengdok from Thoi Hari. Amaromda Assam Tribune report Torakibagi Matung in a APSC chairman Devraj Upadayada Hangba Matamda APSC in a question same Kibanate Tongan Tonganba question setter sing the Seman Bani Amadi moderator sing the Madu Amuk Pikat Bani question setter Amasung moderator sing Adu Maming Nerva University Amasung College sing the Kini Loindana moderator sing na question lok Totuna Tham Kibana Ying Bayade APSC na Kanagumba Furup Amada Hakting na meeting Tamduna Tabak Tode Public Service Commission amagi neutral oina thabak tawi akaknaba question amada mahaki warol piba ngamde haina fongdoraki hairi
Kuki Women Organization for Human Rights KWOHR Nahani Chief Minister and Biren Gini Hainaba Lik Oirakiva audio clip ki Wailama Sangtaduna Ladyba Asida Nunangba Fongdorakle Ngasi KWOHR na Thorakiba Cherolama the Haukiba Chahi Lisinganiga Kungamarike August Taret Amadi August Tarada audio clip Lik Oirakiva Duda Hanigi Chief Minister gi Konjal Man Baduda Manipurgi Kuki Miamgi Matakta Furup Mutanaba Wafam Haibatai Hairiba audio clip asi Supreme Court ta wakat kiba chahi henjilakle adubo ngasi fauba khumang saukshin ma udri while thengtaba tarabadi achumba fanglaroi sokliba furup asi su mangkragani while sangasi maromdom lepchabani lebak asi gi loga loinana ningkha tamna thabak torabadi kanaba fangi adubo case asi da while lochen kre audio clip asi da yauriba khonjal asi chada marifutara humdoidi hanigi chief minister and biren ni haina khangnarabani Manipur thokliba irang asida maitei amadi kuki furup ki punamicham chahungi mathakta leikidre irang asi lotion gi harabadi en biren asi faraga madik chaba chairak piraba matamda warashin propangamgani haina fongdorakle aduna trabadi santigi khongtang khudingmak oithokloi hairi case asi thinthariba makai aikoi tumina leiroi kuki jo singna chum mobile thinthaba ngai bangamlaroi haina cherola sida fongdorakle Irang asida lanjina duna tongan relief camp singa sangjafam lauduna leiriba kumbi assembly constituency ki manung chanba napat khulgi khunja sing khulda muk hanjinduna khunda leita hanbiu haina kumbi SC gi MLA sanasam premchandra gi mafamda wakat kre MLA gi maikai gi lenga ki makok thongba singa tanaraga thabak paikhat kani haina thajaba pi kre Salan konjil da leiba MLA gi yumda ngasi mak masamak yauna napat khulgi khunja sing unaduna makoi gi awa na singi matang da wari sanaki Maduda napat ki khunja singi maikai gi chahi ani hena relief camp singda khudong sa da kaya mayok naduna leirakliba punsi mahingi matangda MLA da paudum ki MLA gi maikai gi su center ni irang asi gi warashana mapurakna na bakana honari lamdam asida tangdu leita ba fibam tamna hanjilak pahore sugunu napat fauna riba thong asi ningthina semjina ba makok thongba singa tanaraga madugi chapchaba paudam ama khunja singda khangalagi haiki amarom da miyam na wanari ngai political gi akhuba meeting da kanaguma kharana michang khombagi mawng ama uriba si tawbigano miyam bu ningthina khunda leita han bhai basi hana paikhat kadaba thabakni haina MLA sanasam premchandra na makhata ki Tapata mukta di sangan miu hai wa pam si pakatang di ay ayanggi apa mo sumasini ay apa mo sumasini masi matang di ako mapi mapaway diri ba honorable sana mukta di atuwa matam da sinbi hai basi kakal ay hai jagi mayam punna panadana amukhan mahuksa gi napatuda koi maisa hana ing chingna leiramba koi amanaba bu bevhar kaina daba piasu lairasu leitrasu mingon da ni daba aduga aigi hingna phona bada koi apun bi sakti lebido aisu kuningi soidana lamdam du ko lebi budo event on san bi bo isino aduga ekoi masen karsu leitaba hayeng photo bi bisu yaba pi drasu yaba du ning don pom daraga magi misang sem daraga lan gi mong da tawro leibuna di sakhat palaiba sakhat pan nakpat sakhat pa kumbi kendra wara pati lairi makhata hawni aduna boto bot matam lakan thengna je mayam na nungsi bire mayam na du nungsi bi thamoi do matam du uttiyu ada ai nusik nungsi ri bisidi bot kattegi nate ai MLA mo ibna ai gi thok to won thok pa parja gi to won thok pani haiba ai gi decision dunia bai lorisidi Mahi tamba fangnaba mak kwang basu mathautai adubu masi khaknatana hena mai pakpa mi ama oinaba khunai asiga faba mari thamnana ba honagadabani haina Siza Hospital gi chairman cum managing director Dr. Palin Kunongbam na fongdokre ngasi chemistry one stop solution asinduna nit UG English ngani kungamanga da state asigi mai paklakraba topper yauna maheri kaya okgi thoram major khulna leiba Manipur Press Club ki loktak hall da pangthukre Thoramadu da YK College Kwangjingi Principal Professor Kunrakpam Jugin Glovis Web Solution Private Limited ki Managing Director Rosni Kumar Yambem amadi Babina Multi Speciality Hospital ki Consultant Urologist Dr. Amit Kumar Khairakpam Susarugya ki Thoramadu ko mari leina Dr. Palin nama khatara tuna makwangna fanglakhiba mahero kya practical gi matangda swantharak pasu yawi loinana khunai asiga afaba mari thambangamba sing doctor oiraba matungda anaba singa pau fauna bu watpagi khana chaina ba thokpasu yawrai masingba thodok thoktanaba National Medical Commission NMC na medical mahero singda makoina tamgadaba singa do hautringai da formative period haiduna program ama so haplibani haujiki social media gi chanabi asina su chauna kaiba piribani maramaduna wakal charang na basi hanthana ba amadi aikoina pamliba karino haiba mayek singna khangdokpa mathautai
ngasi aikoina thengnariba khudongchadabasing asi aikoina thokhanba ngaktani maram aduna masi hanthahanna ba hotnagadabani mairoi sing asi tunggi umbi ngaktani maram aduna hena mai pak poishano hainasu yaifa pausal piki. We have to reduce the number of thoughts through the process of meditation. Meditation has got nothing to do with the religion. It is our birthright. It is being practiced throughout the world. Aduga sigi marueba pandamdi reduction of the thoughts to the extent of no thought. Aduga still awareness labor without any judgment. Sigi posi da hali tu por pomsangya. Maybe basi na judgmental poikre. Aigi binisida aigi judgment laini. Aigi sagai laini. Aigi religion laini. Aigi countries laini. Hari bayam sina maram waraga koisi we cannot be present. We cannot live in the present moment. At the present moment, see, it is not sufficient for me. I go to the doctor like that. Aduna, ako na ego si tatok pamsangi, ego tatok anda. We can live in the present moment. This is the only life we have in our life. At the present moment, sida kay lay na mo na ba, masida disturb. Yari ito handa na mo na ba siya. Masi mi kudi maki, not only the students, ang maruwa. Hi thoba Thangleilan Mar amasung mahaki machil manao laronsang Marbu National Investigation Agency NIA na fazin kibabu yaning da bafongdoktuna Barak Valley Ward Association BVBA na kauriba matam kaktaba banda Indigenous Tribes Advocacy Committee ITSC Fairjol and Jiribam District na sagot kani hairi ITSC Fairjol and Jiribam District Informational and Publicity Department at hadura kiba cherolamada Thangleilan Mar amasung mahaki machil manao laronsang Marbu NIA na fazin kiba si maram chadi made achumba khongthang nate makoi ani su condition yautana thadokadabani maram aduna makoi ani fazin kiba gi mayokta BBBA na kauriba van asida miyamna sagot piyo hari Mitai irol iek loina silol apun balop milal kanglai paki kungani thoirak suba mapo kumon gi thoram ngasi pangthokre jem hol Imphal la pangthokiba thoramadu da lup asigi lai ki trabalu chingba singi mafam da so ikai khumna gotki milal asinduna tha asigi ahum da pangthokiba class 1 digi 10 fawgi mairoi singi oiba mitai mayek changdam na bada makok mathang takhba mairoi sing pukning thogotki thoramadu kumari leina milal gi luchingba khaidem ingo chamaitai na fongdo khibada lamdam asigi layoi khrabai pai pusing na iduna thambiram laba mitai irol iek asibu hena chawkhana na bagi pandamda mairoi singi oiba mitai mayek changdam na bagi thoram pangthok thuna lakli aikoi gi iek irol bu lamdam asida khundaminari ba furup kaya gi miyoi singda khanganduna aikoi masal gi marakta pau fauna bada thengnari ba wa basi ko khanduna amata oine iek irol thamduna chawkhran se lol mayek asibu chawkhana na ba milal nga si fawba hotnari ba asida sumiyamna sagat piyo madi mateng pangbiyo haiki Milan gi pandam dadi aikoina aikoi loan make sing ase thaina pai bu singna aikoi gi chana lon jan aikoi gi tawgata ba leibak siki nganon amadi Manipur da leiriba kani pa asidi leiriba aikoi yelo mi khudi maki leiminera magi wari simun kaya ama aikoi gi ahal laman singna mitei meng iduna thanam me ba hariba mitei meng iduna thamamba lairik sing wahi sing adu aikoina loktholaga aikoi Milan amtang aikoi je kan honaraga loan make sing ase khuding da natana ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯑꯃ ꯇꯝꯕꯁꯦ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯅꯗꯕ ꯌꯥꯗꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯂꯣꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯖꯕꯅꯤ The Association of Manipuri Diaspora Aman Pune na sinduna chama kuntramari suba Patriots Day Observation August ki tara MCCIA Hadapsar Pune da pangthokre numit asida Aman gi President Chongtham Jayantana luchingduna Pune amadi masigi akoibada leiriba masing yamlaba Manipuri singna Hawaii na ponta pi krava thawati Kendrazit Thangal General Pukrambam Kajau Chirai Thangal amasung Niranjan Chetri gi mitamda hailai katuna thoram adu hawdokhe thoram adu da Aman gi President Jayantana Patriots Day gi nunggi oibu wafam amadi aikoi gi kala sanskriti bu ngakna chatpagi tangai fadaba du miyamda marik chumna thamke thorongi makha chatharak poina Dr. Malem Mangal Laishrumna lewak ningbagi wakhalon amadi hawgalakliba angang singna aikoi gi tungi yaifana na bagi damakari tawbu mathau tai haibagi matangda marik chumna thambike thorongi mapum oiba program oikiba Andaman Ithatta Maras Kulachandra haiba Aman Punegi member singna sanaba Dr. Narendra Huidrom gi script amasung direction piba short stage drama utki
Manipur University of Culture gi VA da 6th semester amadi MA da final semester gi mahirui sing na puthokpa nongban saura haina mingtholba drama ngasi Manipur Dramatic Union gi auditorium da utkhre drama adu utringai gi mangoina na pangthokhiba achamba thoramda Manipur University of Culture gi Vice Chancellor Professor Paunam Gunindro Co-Ordinator of Examination Laimyum Devendrajit Amadi Registrar Laishram Radhakantana Thorongi Maru Oiba Mithunglen Singoina Sarugyaki Vice Chancellor Professor Paunam Gunindro na Fongdokibada Manipur University of Culture Malim gi Leidiba University kayada infrastructure lamda yengnaruba matamda aduki matik hanthana leiba University amane adumako University asigi mahirui kya national amadi international gi thakta manafung mangamlaklei masimagna India da Leiva Culture University singi manungda ani shubada leiba ngamlibani Manipur University of Culture gi infrastructure ningthina leitrasu Manipur bu malemda sak takpada mahiroi kya puthokliba university oiri haina fongdoke Manipur University of Culture se adi university singa yada leiba university singa yengaroni university infrastructure ni yamna eno to oiri adu performance ki infrastructure हमने कोई एकेडमिक की यूनिवर्सिटी कोई हाई है ना इंडिया में हुआ कल्चर यूनिवर्सिटी हो मस्ती बनूंगा मणिपुर यूनिवर्सिटी कल्चर से एनजीओ पाउगी मरक्तना तेन में ब्रेक मतंग लोमिनसी Great opportunity for local operators. SKTV is expanding. Come and be a part of SKTV revolution with high-speed internet, IPTV along with OTT and other benefits. We are building stronger connections through franchising. Become a local cable operator and provide reliable information and entertainment to your neighbors. Unlock your growth with our technology and top-tier service. So if you're looking for exclusive partnership opportunities, then please call us at 700-5259-437 or 897-420-9157. Skate broadband service na miyam gi damak kudong saba kya puduna laksari high speed internet service ke toan ba plan sing leizare 450 plan da 200 mbps speed Wi-Fi, IPTV, channel sani yankai hena amasung SKTV gi OTT phanbigani 550 plan da 300 mbps speed Wi-Fi, IPTV, channel sani yankai hena amasung SKTV gi OTT phanbigani 700 plan da 500 mbps speed Wi-Fi, IPTV, channel sani yankai hena amasung SKTV gi OTT phanbigani 850 plan da unlimited 100 mbps speed Wi-Fi, IPTV, channel sahum yankai hena OTT da SKTV Z5 amadi atai OTT tara mari phangbigani 1000 plan da unlimited 125 mbps speed Wi-Fi, IPTV, channel sahum yankai hena OTT da SKTV Z5 Sonelif amadi atai OTT tara mari phangbigani 1300 plan da unlimited 150 mbps speed Wi-Fi, IPTV, free IP box channel samri yankai hena OTT da SKTV Z5 Sonelif Zio Hotstar amadi atai OTT tara mari phangbigani 1800 plan da unlimited 200 mbps speed Wi-Fi, IPTV, free IP box channel samra yankai hena OTT da SKTV Z5 Sonelif Zio Hotstar Lionsgate Play amadi atai OTT tara mari phangbigani 2500 plan da unlimited 300 mbps speed Wi-Fi, IPTV, free IP box channel samra yankai hena OTT da SKTV Z5 Sonelif Zio Hotstar Lionsgate Play amadi atai OTT tara mari phangbigani customer request ETV Win Hoisoi natraga Sun NXT su lobby ba yagani akupa marol gidamak Kaisampat Junction da laiba SK office natraga sangai promomang lekai da laiba SKTV office da lakpiu mobile number sing 8974-633-320 natraga 8974-209-152 da call to birakpasu yagani Skate Breaking matang na mayam taram nokchari makhataba pau pizari Lamdam asida chahi lisingani hen madagi leizaram laba puari ki oiba chapu sava thangta sava madi tongan tongan ba lying pathap singasi matam ga chunana scientific oiba mongda puthokpa mathau tai haina IIE and IKS master teachers ki principal Dr. RK Vizena Fongdokre
Ibotombi Institution of Education Kanchipur amadi College Development Council CDC Manipur University na puna sinduna Ibotombi Institution of Education gi seminar hall da numit humni chathagadaba National Seminar or on Rejuvenating Indigenous Wisdom Manipur IKS under NEP 2020 ngasi hodokre National Seminar hodokpagi thormaduda Manipur University gi School of Human and Environmental Science ki din Professor Soibam Jivan Kumar Danamanjuri University ki hanagi Vice Chancellor Professor Numaitem Ras Mohan amadi High Court of Manipur gi Senior Advocate loinana Mima gi member Paunam Hari Charan chu sarugyaki NEP 2020 लापदगी IKS Indian knowledge system ना हाई बसिंग सी कोई की ब्रिटिश की हान ले रखा education system कोई की westernization दुदगी इंडिया की यमली रबा मतलब की नलंदा यूनिवर्सिटी सिंबल ले रंबा दगी कोचिंग का तौर पर इंस्टीट्यूट हम दबो मोंग दगी आयुर्वेदिक के मैम से इंडिया की नोएन पुसला कांडा टेंपल आर्किटेक्चर मैम पूरा के इंडियन knowledge system में ना सेम का मिनिस्ट्री की मखादा इंडियन IKS डिवीजन में सेम का यम कना यूनिवर्सिटी में सुसतरे तथरे पसिदा कोई की रीजनल दा कोई बा नॉर्थ ईस्टर्न की क्रिश्चियन स्टेट से मनी Manipur कोई indigenous knowledge सिंग सी याव हो दो mainland India की Vedic कमरी लेना बस सिंधु दंग ले हो दो रे अदुना कोई जो हाई बस कोई सरुखरा incorporate तो होना बा मसी की repository में सेम गट पा textbook सिंग सेम गट पा अदु digital repository मैम सेम गट नबगी की पंदम दा ngase की कनो सिंग से CDC Manipur University का IIE कांसीपुर को पुनः सिमिना बनी Apunba Manipur matam isay kanglub amiki thasi tangkun gamari da pangthokadoriba mikalasi gamari lainana Mirep oining basingi nomination file togi matam haying ayuki pung taradagi nungthul gi pung 3 phawba sangdokle hari Mikhalasigi returning officer ngangom TS Kumar ngasi thadorokiba cherol amada artist singi interest nomination file togi matam sangdokliba sida Mirep oining basingna amiki office ta laglaga returning officer the nomination paper pishin ba yagane hari All India State Government Employees Federation Haryana gi Faridabad Laiva Sukumol Sen Vavan da August ki tang taraga taruk tagi ngasi fawba pangthokiba NEC meeting da Manipur Government Service Federation gi Vice President Purujit Lariging Bamna draft resolution on against the privatization da second tauki Laiva ki sel tungi fibam gi matang da miyam da leigada wakalon sing maru oina capitalist sing da sinadanava move tauki employment bu contextualize tawdana ba loinana lising ani kun ga taruk tagi 8-way commission chatnaba hawhana na bawareps loki NPS UPS muthalaga OPS da hanjinaba su mari leinaba singi puning junction ki nupi singi marak tagi women station da ai Sanaton Devina NPS UPS ki matang da employee sing da sokliba singi maram da loinana nupi singi reservation ningtina leihanna ba wafum kaya thamki MGSF Jiribam District Advisor CS Direndra nasu mahaki report thamki Manipur Institute of Technology MIT के academic session लिसिंग अनि कुन मंगा कुंतरु के student induction program ngasiदगी कांचीपुर लेवा institute असि के academic block तो हुदोख्रे चयोल मचुबना चथागदबा थोरमसि की मनुंग चना मायरुई सिंगदा campus environment निंगथीना खंगन बगलोइना अनो अनो बवाखलोन सिंग पुथोक पंगमना बा खुदोंग चाबा पिगनी मसि की मथकता lecture motivational talk competition workshop अमसुंग awareness session सिंग सु पांगथोकनी हाइरी Karnataka Maide Association Kamana Sindra Association asi reflexive event in the spirit of the Patriots as celebration of unity and excellence ki thoram ngarang pangthokre Karnataka da leiba Maide singya punmi yoiba saktam amasung culture bu yokhanna bu wakhalonda maroina thoram adu pangthokhibani thorongi manung chana state adugi Bangalore gi tongan tongan ba mafam singda leiba school college amasung university singda mahitam liba Maide Mary singda thoidok hendok na mai paklaba sing khangatuna certificate sing piduna puning thogat ki thorongi manung chana Manipuri folk dance contest pangthokhiba galoinana patriotic song sing kudol tamke Drone technology ki matang da punna thabak tongmina wa Assam Rifles Indian Institute of Information Technology IIIT Manipur ga Memorandum of Understanding MOU ma kudik pinakrei Mantripukri da pangthokiba thoramda Assam Rifles ki Inspector General Assam Rifles South Major General Raprup Singh amasung Director of IIIT Manipur anina MOU adu kudik pinaki Anoba technology ga loinana mahing masing tamba masung national interest da national security ki damak defense Academia collaboration da puna thabak tongmina na bakong thang asi paikhat pani hairi thorongi manung chana IIIT Manipur gi faculty members singna
indigenization of drone technology and its importance for achieving self-reliance in manufacturing haiba hiramda wangangki loinana advanced drone training and refresher course amasu Assam Rifles personnel gidamak haudoke. Imphal East ki manung chan leiba Khurai Kongpal Thongam Lekai da leiba Kongpal Students Welfare Club ki yang kaitaret suba kumon thoram ngasi pangthokrei ngasi ki thoram adu da club adu ki advisor member Waripam Navachandra Ngangbam Buddha Chandra Larin Lakpam Birahari amadi Laisham Ramcharan na saruyaki club asigi president Yendrembam Herojana Fongdokibada lamdam asida kundaminari bakanglo furup khudingmakna hojik thokliba irang asi loisinduna tangdu leitana leiminana ba hotnaminasi hairaduna club asigi yang kaitaret laksuba kumona lakpa asida Manipur miyam da yaifa proposal piki Club asina ngasi fawbada lekai asigi yaifana na bagitamak thodang kaya puduna lakli international amadi national gi thakta sanari kya su puthoktuna malemda lamdam asigi mingchat purakpada chawba thodang loduna lakli lamdam asida thokliba issue kaya da su miyam kaloinana saruk yaba kaloinana inkhalakliba naha singbu nisagi paktagi kanana bu hotnabada club asina chawba thodang lori haike thoramadu kumari leindana layoi khrabai pai pu halaman singda hailai katunai kai khumna bodki club adugi maru oiba thodang puramba singda chamba khudol pidunai kai khumna bodki Asigi sigumnaba function de siga mari lenana akogi laikidraba club asigi layo kraba hallaman sing amadi hoji hoji thaupubi ba mamang thaupubi kho haikibikta akoina kudon pot amamang khak bizare heraganda sigi function de asi tawjabani hairiba function de sida akoi todendongna kai sida lebiriba amadi hoji jati sida leminari ba mi kodimaka chisanana leminaba yanaba giramaka akoina isagi patriotic ki oiba program amaka khoi akoina sinjare heraganda da akoi sida akoi masigi function de asi patok Amai piba punlup apal kanglepa ki kumsali singani kun manga dagina kun ngani pan gi nauna thau pugadaba singwa saklaukre mayang Imphal konchak talaiba khuman pokpoi budau bendau gi sangle dangasi pangthokba thoramda apal gi maichau moirang mayum baigiana nauna thau pugadaba luchingba singadu wasaklauki wasaklaukraba singadu gi manung the president oina Salam Siamso working president oina Konsam Jiten general secretary oina Angomcha Maino amadi publicity secretary oina Chongtham Kalanjoy yauri Thoramadu da mari leinaba president Salam Siamso na fongdokibada Manipura amai piba asi yambagi matik makhoigi marakta manadaba machat kya leiri masina maram moiraga maitai lining ya punba saktam sagatpada khudongchadaba kaya mayoknari piba masidagi loop asina lakadaba chahi asida amai piba singi punsina na bathabak kya paikhalagani maram aduna loop asina torokpa thabak singda sumyamna sawatpiyo haike Disabled Development Association Manipur DDAM ki Taramapan Suba Foundation Day Thoram ngasi chinga mathakta leiba how ground the pangthokrei Thoramadu ko mari leina DDAM ki maikai digi the Rights of Person with Disabilities Act 2016 asi mapumfana chana handuna disabled persons singi oiba tongan ba department mathambiu haina mari leina basing pungning chingshin ki India ke topa state khara the disabled persons singi welfare da mapumfana thabak to bangamna ba makoi khaktang gi oiba to khaiba department tham kibagum Manipur da su sungsoi shoidana thabak ta paikhalakani habigi thazba lei haina lupasina thamnakle Coalition Against Drugs and Alcohol Kadana Sinduna Mayai Kabanisa ki mayukta changshilakpa khongjang gi manung chananga sisu academic awareness program ama Imphal district ki koyengai de leiba Manipur Public School da pangthokre Mayai Kabanisa na Maherui Kunai da piba chaiting haiba wakalon da pangthokiba thormaduda resource person oina saruk yakiba kadagi secretary general takhilambam gi Chandra Maitai na fongdokiba da aikoi kunai asi mipum khudingmak masagi oiba leijaba potential sing afaba thabak thoram sing na puthoktu na sijanarabadi aikoi kunai da chokharba purakani masina nisa chenabagi changsu hantarakani mayai kaban nisa sing asi fate khanglabani na Maherui sing na mahau tangloidabani mayai kaban nisa da laichu khrabadi irai laina thadokpangamde masina makhal kaya gi laina narakpagi machak moirakpa yai nisana miyoibagi kunaida choba singnaba mo oire maram aduna mayai kaban nisa asi maru fangna muthanana ba honabada maru oina mama mapa sing school gi oza sing isu choba daita lei haike kangdagi sandokpa laina singdagi ngakthokna ba wakhalonda Chingtam Social Workers Union asinduna ngarang Imphal district ki manung chanba bamon kampugi mafam singda mosquito fogging pangthokrei Nongching chuba matam oibana ising tungsinduna leibadagi kangna chikpadagi sandokpa laina sing maru oina malaria amasung dengue dagi miyamu ngakthoknana ba khongthang asi paikhatpani hairi bamon kampu khunjindagi horaga bamon kampu len 1 ilangbam leirak fawba leiba mafam singda mosquito fogging su chathaki
Manipur Ladiva Home Guard ki strength asi lising ahunga chahunga marifutara mari shuhananaba award pa personnel lobagi matangda kari thabok paikhalabage haibadu khangan biu haina ngasi Commandant General Home Guard Manipur da aiba cherol ma pisin krei Manipur Home Guard Employees Welfare Association ki President Waimangi na kudik piduna pisin kiba cherol aduda Home Guard ki masing hengat na High Court ta Thangat kiba wakat amagi matung ina Center ki Home Ministry o ki Fire Service Civil Defense amari Home Guard ki Directorate General na State Lengak na maram chaba thabak paikhat na ba Commandant General Home Guard Manipur da khangalak kiba leire loina na State Lengak na paikhat pa thabak thoram sing association da so khangan gadapani haina pali madugi matung ina State ki Commandant General Home Guard ta aiba cherol adu pishin kibani hairi hauzik sanabagi pauda Hockey India ne sinduna Punjab ki Jalandhar da leiba Olympian Surjit Singh Hockey Stadium da thasi ki tarani thoidigi chathariba 35 rak suba Hockey India Junior Men National Championship lisingani kungamanga a division da Manipur Hockey mai pak tuna quarter final changkhre thasi kulum doi faw pangtho kadaba championship asigi ngasi pool C ki aroiba league match sana kibada Manipur Hockey na Dadra and Nagar Haveli amasung Daman and Diu Hockey wu yamna lakchena panjal manga amada thoiraga quarter final changmangam khibane Manipur Hockey ki maiketi ki mai pak pagi panjal manga adu Yungkham Bidyanandana match ki kuntra manga amadi nifu manga suba minute panjalani chanbaga loinara panjal ahum aduna Ricky Tonjam Hari Singh Leitan Thim amadi Adhikari Mayum Suresh Saramada mathang sina match ki kuntra taret amadi kuntra mapan suba minute panjal amamam chankhibane Manipur team adu Khetrimim Ramesh na coach amadi Moirang Tem Rinas na team manager oina LUCHINGBI lakliwa August kunda Manipur Hockey amadi Orissa Hockey anina ahum suba quarter final sanaragani Kangba Chess Academy na sinduna numit ini chumna pangtho kibani rak suba Kangba under 20 classical chess tournament lisingani kun mga da Dayanand Thaudam na champion oikhrei Imphal ki ningom thong kaithel leiba community hall da tongan ba chess sanaro yang kai taruk na saruk yaraga Pangtho kiba chess tournament adu Dayanand Thaudam na point target fanglaga champion oikibani Sinthoiba ningthem chana point 5.5 BHM dana 19.5 amadi yaifaba yumnam na point 5.5 BHM dana 18.5 fanglaga ani suba amadi ahum suba taki Tournament adu da chahi taramanga makhagi best player na khuman Instant Maibam chahi taramathui makhagi best player na Lanchen Bangairangbam chahi taret makhagi best player na Arkilin thoina taki best female amadi youngest player gi award na Luching Loitongbam amadi Sanatombi nomai kapam na lauki apun round taret sana kibede KV akampat ki aribam Punaras na West Central School Player Award TZ Higher Secondary School gi Uma Lakshmi nomai kapam na West Government School Player Award loina na Maria Montessori School gi Laren Mayum Kaniskar na Best Private School gi award fangki All Manipur Tennis Volleyball Association gi mathangi tamgi nauna thau puba amadi executive committee khananaba special general body meeting lagiba September gi tang mari gi ayuki pung niban taba matamda haingang makha laikai IMSUC ground da leiba head office ta pangthok lagani maramaduna AMTVA gi member singna namid asda laktuna mifamasa saruk yabiu haina AMTVA gi general secretary P Marcin ngasi thadorok pachirol mana khangalakli Tamenglong district ki Headquarter de Leiva Natural Football Ground the Chathariva Ahanba Tamenglong Football League TFA 2025 king asi sana kiba match singda Amana YC Amadi Tapungcha FC mai pakri ngasi nungtil sana kiba Ahanba match da Amana YC Amadi Model Baptist Church sana ki match loirakpada Amana YC na Model Baptist Church pupanjal ahum anida maithiba piki ani suba match da Tapungcha FC na Falong YObu maithiba pikre match loirakpada Tapungcha FC na Falong YObu panjal mga ani da maithiba pikre hayengi match da WP Football Club amadi Dailong Youth Organization amadi ani suba match da Bulls United amadi Chengdai Nabzwan FC sanaragani hairi Manipur Amateur Bodybuilding Association Mawagi meeting makhada chahi asida pangthokadaba state level amadi district level gi contest sing calendar phongkrei ngasi association asigi general secretary Sapam Joy Chandra Kurik piduna thadurakiba cherol amada September 18 da oinam public hall da anirak suba state level open MR ivudo tanglai athoiba amadi ahanba Bisnupur district open bodybuilding amadi men's sports physics championship lisingani kun mga pangthoklagani makha tabo oina yaripok top chingtha da September 13 ta Nipal lak suba state level open MR Lamyan Mama Sungtrama Thoirak Suba MR Yaripok Bodybuilding and Men's Sports Physics Championship lisingani kun mga pangthok lagani hari
Mawada hanadagi register toraba gym singi sanori singna nauna gym transfer tawning ba madi anoba gym singna Mawada affiliation tawning ba singna so September amadagi na kun fawbugi manungda yagani hena akupa marol ki damak tera sapam rekta leiba Mawagi office ki natraga Mawagi General Secretary Ezoy Chandra dagi khanglaba yagani hari aroibada maroiba pausing amukana pijari Pandemic amadi Manipur gi rang asina state asigi do academic career da chaun amanga ta thogali haina kokomi gi convener Kurizam athobuna fongdokre Jenims internship tawriba Mairi Singh stipend chahi tara hena revise tawduna lakpu pu yaning da fongdoktuna Jenims ki Mairi Singh na wakadmi fam chathakre Saknairaba politician Chandrapuram Ponusami Radhakrishnan bu Vice Presidential Election listing kun mga ki National Democratic Alliance NDA ki candidate oina nominate tawkre. Matang sa bulletin na silosin chari Manipur miyang ki punsida khwaidagi hena maroiba state asigi lepak asigi amadi malemgi ipaw singi damak SKTV News pu miding taduna lebiu kurum chari